Good morning. I ngasigi akhoi online di class si amu hawasi. Aduna hana maktada aina miyam panamukpu agi class si da taramna okchari. Welcome to my class. Aduna akhoi na hujik tawgadori basi lesson si akhoi MEITEI CHANU haiba lamabam Dr. KAMAL na iba akhoi sairing asigi aina ngasi taksagadori basina ahum suba saruk haibadi akhoi part akhoi ahum suba kwa sini takadori basi aduga stanza da haragana akhoi sairing dugi thirakpada stanza tara dagina tara manga phawba asini tawgadori basi aduna hoji akhoi gi MEITEI CHANU gi ahum suba patri haurasi aduga aina masi ngasi gi si aroiba saruksuni aduna aina ahum suba sarushita ama matungda amuk makoktegi akhoina kari haikhre kabisina haibadu ai samap tawjarake aduna hojik ai nahan takhibadu amu hanjinjararoi aduna ngasi gi takadoriba akhoi gi lemhoriba stanza kharasi ai takjarage dina ahanba stanza si ngasi gi oina ahanba stanza si yengasi Pukning asongba umang kaktatuna thasanu taruba laigi char matra mandirda katnanaba semsanu ningthiba nikunjaban kay haibase isida pukningi asongba umang kaktatuna pukningi asongba pukning sida aikhoigi thokdraba wakal thokdraba adugumba asongba umanga pangkhak hoi oiraba haidi mara tophom khangdraba masak thokna mayek thokna karigumba amata puthokpa ngamdraba tasingna hairabada asongba umanga pangkhak oiraba adugumba umangda kakthatuna thasanu taruba leigi char miyek sengna khangba ningthijaraba phajaraba leigi char taruba mayek sengba phajabada mayek sengba adugumba makhalgi leigi char thasanu Matra mandir da katnaba kadai da katnaba matri mandir da haidi imagi mandir haibidi imagi laisang da katnanaba akoi hujik ningsingi ko ngasaidagi haire ibasi kabi sina pami basi koi kabi Dr. KAMAL na pami basi karino haibada akoi punamak punsilaga waring sairing sahitya gi masak kaya iduna imagi seba tausi ima lon MEITEI lon Manipuri akoi asi sahitya asi Manipuri sahitya asi hingat hansi haibinebako he na maming chalhansi haibegi paujel duni aduna masi stanza sida harishi karino haibada ekhoigi samamnaba amamba akhoigi achongba umanga manaramba adu kakthatlaga pukning sida tasengba taruba leigi char thadana imagi laisangda katnanabagi damakta semsanu ningthiba nikunjaban haibadi haipa leipana ningthina hoba mafam bonbu khangnei nikunjaban haibadi ngasagi kari haurino maman yamlaba bon nataba asongba umang oina mafam marang khangdana lerambado taruba leigi char thaduna ningthiraba hairang lerangna pikthalaba nikunjaban oina semsi an haibineba tasingna hairabada sahitya gi masak thokpa phajaba akhoigi masak ama puraksi ningthiraba makhal mathena thallaba nikunjaban gumba akhoigi mafam ama ohensi haibini ko aduna mathangi stanza da amu yengsi athapada leiba anakpada leiba achoubasu apikpasu ningnasi MEITEI CHANU gi machani leigi paring tattanaba yam phajaba stanzani aduna MEITEI sing asi aina ngasai akhoi mamangi kano da shu haikrabaduni khoigi MEITEI leba haibasi kai leba no haibada MEITEI sing na khunda leta duna lehoba mafam mayam aina panjakribaduni aduna adugumba athapada leiba anakpada leiba achouba oishenu apikpa oishenu aikhoise kai hadose haiba ningnasi MEITEI CHANU gi machani leigi paring tattanaba aduna ngasagi leigi paring se karida lengi bano ikhoina lingjen manabagi natra lingjen manaba haibasida lang oiraga lengi ba lei paring neba
aduna aikoise thapa nakpa achoba apikpa khaidana akhoi punumukse ima amategi machani aikoi manipur ima gi machani maite lona aikoi gi ironi haibase khallaga aikoi gi lei paring se talhalloisi lei paring tattanaba aikoi se anakpo oshinu athapa oshinu achobo oshinu apikpa oshinu aikoi se maite chinu gi machani haibado khanasi haibini kwa हे लेबाक मचा मातृ सेवक स्वच्छता की सीधा हिदाक थाबियो मंदिर की अकोइबदा पुनसिबा पामलबदी मैतेई चनु की मानसे के हारी हे लेबाक मचा मातृ सेवक का हे लेबाक मचा मातृ सेवक हादी इमा लेबाक पु सेवा तौजब मी हाबेनी को मातृ सेवक हादी इमा की सेवक हाबेदी इमा लेबाक की इमा लेबाक पु सेवा तौजरिबा मिसक तुबु मातृ सेवक हाय को नना हे लेबाक मचा मातृ सेवक स्वच्छता की सीधा हिदाक थाबियो मंदिर की अकोइबदा स्वच्छता की इशागी ओइजबा थादोकपा अदुबुनी स्वच्छता हाइबसे को स्वच्छता की इशागी ओइजबा थादोकपा सीधा हिदाक हाइबसिदी सीदननबा हिदाक सीदनबा हिदाक असिबबु हिंगलहनबा ngamba aduga सीदनबगी दमकता थाबा हिदाक तुबुनी अदुना थाबियो मंदिर की अकोइबदा पुनसिबा पामलबदी मैतेई चनुकी कभी न करी हारी मैतेई चनुना पुनसिबा पामलबदी करी तो हारीबा मैतेई चनुना पुनसिबा पामलबदी स्वच्छता की सीधा हिदाक थाबियो मंदिर की अकोइबदा हाइदी मंदिर की लाइसंगी इमागी लाइसंगी अकोइबदा स्वच्छता की इसागी ओइजबा थादोकपा को इसागी ओइजबा थादोकपा अदुगा सीबा नाइदबा सीदनबगी दमक ओइबा हिदाक मदुगुंबदो इमागी मंदिर की अकोइबदा थाबियु मैतेई चनुना पुनसिबा पामलबदी हाइबा अदुगा मपानगी ददी करी हाबिदी एखोगी मैतेई लोन इमा लोन मणिपुर इमाना पुनसिबा पामलबदी इसागी ओइजबा थादोकलगा एखोगी सीबा नाइदबा अदुगुंबा साहित्य की मचल सिंदो हाइदी मतम लेबा खिबिता लेहौरगदबा अदुगुंबा साहित्य की मचल सिंदो मदु उइबियु मदु थाबियु हाना हाइबनी को कनादा एखोगी लेबाक मचा मातृ सेवकता हाइदी इमागी दमकता सेवा तौरिबा इमाबु नुसिजबा निंजबा मयामसिदा हाइनी को तो मथंग स्टेंजा अमु येंगसी मातृ मंदिर हौबा लेपालगी केलकपा लेरांग मखोक लोइदुना पोखिदुना मतमगी इचेना ताउरशनु समुद्र सिनबथुंगना करी मातृ मंदिर हौबा लेपालगी मातृ मंदिर इमागी मंदिर को इमागी मंदिर हौबा लेपालगी केलकपा लेरांग मखोक लोइदुना हाइदी लेरांग मखोक लोइरगा कैदवी खोगी मखोक्तु लोइरबदी मपुंसी लोइदुना केलई अदुगुंबा इमागी मंदिर हौबा लेपाल सिंह अदुदेगी अहेनबा खोगी मयामदो अदु केलकपा सिंहदो अदुना पुखिदुना मतमगी इचेलना हाइबदी पुंसिगी सेंथरिबा इचेल नोंमा नोंमा मिकुप नोंमा पुंजा मसिदगी हौरगा सेंथरिबा इचेल असिना पुखिदुना मतमगी इचेलना सेंथरकपा लापदा क्वा ताउरुशनु समुद्र सिनबथुंगना हाइबदी समुद्र हाइबसे अखोई मणिपुर लेते अरापा मफम अखोई देशदनी लेरिबसी अदुना अखोई मिरमदा अखोई मणिपुर इमागी मैतेलोन इमागी साहित्य की मचल सिंह असे मसीना कैतौसनो हाइबा मतमगी इचेलगी अहोंबा लाकपसिदा मदु ताउरशनु इमा को समुद्र सिनबथुना मफम खुदिंगमा एगी इरमदम असि एगी मणिपुर मचासिंग ताबा मफम मैतेई लेबाक नतना अवांगबा मिरेबाक मयामदसु मसे यौखिसनु सिनबथुंखिसनु हाइना फोंदोकपनी को कबिना मथंगी स्टेंजा अमु मातृ मंदिर हौबा लेपालगी चौखलकपा मसा मरेंगना अत्याद थत्सनु नोंगी लंबी पोथारसनु मिरेबाकी चेकला इमालोन मैतेलोन हाइबसी कयामगी मतिक कबिना माना कैदौबा अखोई चाखत हनबा कयामगी मति मसी मियोंदा खंगहनबा चाखत हनबा हासी पामजबगे हाइबदु स्टेंजा असिना यामना मयेक सेंगना उतली मातृ मंदिर हौबा लेपालगी
imagi mandir da hoba leipalgi saukhalakpa masa maring na haidi masa maring imagi mandir da hoba mandir haibidi ngasai gi sahitya gi masa maring singse phandorakpa hendorka mayamduna atiyada thatsanu nongi lambi asukki matik wangsanu madudi kyamuk wangsanu haibada atiya pakna wangsanu maduna wangbaduna kari phawba tawsuna haibada nongi lambi phawba thatpa oishinu haibada asukki matik awangba thakta bukhatningbagi wakhalunduni kabigi potharasinu miraiba ki chekla aduna wangna masa marengduna phandoraka matamda madu ko potharasinu miraiba ki chekla miraiba tegi pairakpa chekla kyasu mahaki marum thupna potharasinu magi monde nungaiba poklasinu hana hairiba aduna masi atopa mapalongi da hairagana karino haiba matamda sahitya gi thak ase achukki matik wangduna mapalamgi mi kaya nashu masibu khangbu oishinu paba parakanda nungaiba masigi sahitya gi masal asi kadai degin hani yeningba pokpa madugumba phawhaningba gi wakhal kabina stanza asida phungdokliko aduna mathangse asi amu yengsi ko meitei gi leibak ta hoba leirang tharushenu samudra wangmadasu meitei gi tampak ta hoba leirang tharusanu samudra wangmadasu satlusanu bharat ki vishwavidyalaya da karigi ngamloidagi lei parengna tatrapati kai haibase iroiloiba stanzani meitei gi tampakta hoba leirang meitei gi tampakta aigi ikhigi iramdam sida meitei gi tampak sida meitei lebak sida hoba leirang se tharushenu samudra wangmadasu satlushenu bharat ki vishwavidyalaya haibidi kaino tharusanu aina ngasai ekhigi lamdam asidagi he na mapanda chatkidana mireibak tashu tharushanu haidi mireibak tasu masibu kwa masi wangmadasu mireibaki akhigi manipur gi wangmadasu masibu tharushanu masi khangbo oishenu tamba oishenu han haiba kwa aduna satlushanu bharat ki vishwavidyalaya satlushanu mase phajana khogi satpa le sattamba kadaida bharat ki vishwavidyalaya habadi kaino habada awhangba thaki mahei pumna makki tampham sang taibang mahikol haibado meitei gi asengwa haida kwa aduga english ta hairagana university haibaduni kwa aduna bharat ki habidi akogi india gi bharat ki vishwavidyalaya da bharat ki thaki da leiribai akogi university phawbada ko taibang mahikon phawbada mase madugi thakta bhokta tamhaning base kabi sina phongdo eba adu karigi ngamloidagi lei parina tatrabati aduna ngasai ekhina lengkhiba leido karmaina lengkhiba ko lingjen manaba akhoi lingjen manana akhoi amatta oina punsillaga khangba kanbaga loinana lengkhiba lei paringduna tatrabadi ekhoi karigi damakta mase ngamloidage haibase kabina se na thajabaga loinana masida phungdo ebako aduni hozik sering sidi loire masi sida ko matang sida aduna sering sida kabina phungdokribasi karino haibasi ai khajiktang samlapna ai samap toroke sering asigi ihan hanba stanza da kabina adum haikre matam kuinegi tungda lingsin lakle ima meitei chanu meitei saita mandir manungda yandai thana lei haptuna katlusi imagi khuyada haidana aduna masida sering meitei chanu haiba sering asida khigi kabi dr lamabam kamal singh na tasing ne pining liba pausel uning libadi karino haiba matamda khigi sitharuraba khigi tekhattana mantakano tawdana sirum narum leiruraba khigi sitharuraba karina maram oidana aina madugi influence myam 18-19 century gi pankhre natra aduna sitharuraba khigi meitei lon khigi ima lon khigi manipuri sahitya asibu amu nona mayon songkhalakpa ubada imagi damakta ekhoi punna seba tawduna ima se hingat hansi maming chakhat hansi aduna imagi akhoina madu manipur haiba sana lebak se
अखोगी साहित्य की मचलना पिक थंदना लेबा मकनोनी लमदमनी अदुना पुकनिंगदेगी को अखोगी पुकनिंगी लेकोंदेगी अखोइना फजरबा निंगथीरबा वरिंग सेरिंग साहित्य की मचल कया थोलक्तुना अखोइसे लिंगजेल मानना को अखोइ अमत्त ओइना खांगब कनबगा लोइनना इमागिदमक्ता सेवा तौसी हाइदना अखोइना कबिसिना अखोगी फोंदोई को अदुना इमागिदमक्तदी करी पामी मा ngasai हाइखिबदो योट की मंदिर साब पामदे चेक की मंदिर साब पामदे अदेगी अखोगी हाइदि करिनो हाइबा मतमदा मतमगी इरोनुंगदा लुपखिगदबा मतमना अहोंगबा लाकपदा मतमगी इचेलदा मांगखिगदौबा अदुगुंबा साहित्यगी मचाक नत्तबा कबिसिना पामिबसिदी मतमगी इचेलगी अहोंगबा कया लाकलबसु ताखत्तना लेगदबा अदुम हिंगदना लुपनाइदना लेगदबा मतम लेबखिबिता हिंदुनत लेगदबा अदुगुंबा लेगी मखल अदुगुंबा साहित्यगी अवांगबा थाकी साहित्य मतम लेबखिबिता अदुगा अखोइना हक्चांग असे मांगबा नाइबा हक्चांग असिना मांगख्रबसु अखोइना अरोइबा पोंथापुगा लेखरब ओइख्रबसु कइतौबा लेहौरिबा साहित्यगी मचाकसिंग थारमलिबा लेगी लेचन मयामदुना मतमगी इचेलगा लोइनना ताखत्तना लेबा अदुगुंबा लेगी मजकनोदा मातृमंदिरगी अकोइबदा थानिंगबदु फोंदोखी को अदुना मसिदा नतना मणिपुरदा नतना मणिपुरगी मपानदा लेरिबा मैतेई लेबाक हाइबदी मैतेई ताबा लमसिंगदा मणिपुर साहित्यगी मंगाल फंगद्रबा मियोइसिंगदसु मणिपुरी साहित्य असे मखोइ फावबा यौखिदना मसिबु पाजरगा मखोइदा अनोबो वाखल पोगलकपा मदुदेगी अखोगी उमंगुमना सोंगबा अखोगी अकुंगबा कानद्रबा उमंगुमना लेरंबा अखोगी पुकनिंगी अखोई अमक्पा म्यामदो कक्थत्तना तरुबा तनानबा लेगी चार कया हाइबि साहित्यगी मचल कया पुथोरक्तुना निंगथीरबा निकुंजबन सेमहन्निंगबा को अदुना मसी अखोई अपुनबसे अपुनबना पांगलनी हाइबदुनी अदुना अखोइ पुमदमक्से मैतेई हाइबा अखोइ पुमदमक्से अमत्त ओइना पुनसिनदुना अरापदा लेबा अनक्पदा लेबा अखोइ पुमदमक्से अमत्त ओइना पुनसिल्लगा अखोइना लेई परेंगसे को अखोइसे मैतेई चनुगी मचानी हाइना खल्लगा अखोइगी लेई परेंगसे तत्तनबा हाइना कबिगी वहार वहाइदा हाइबा तारबसो अखोइसे अमत्तनी हाइना लौरगा अखोइना सेवा तौसी इमागी दमक्ता अदुना इसागी ओइजबा थादोकपा अदुना सीबा नाइदबा सीदनबगी दमक्ता सीदा हिदा अखोइगी सोथत्याकी अदेगी सीदा हिदा असुगुंबा मखलगी हाइबदी इसागी ओइजबा थादोकपागा लोइनना मतम लेबखिबिता सीररोइदबा अदुगा सीरा फावबदा हिंगतलबा सीदा हिदाक हाइबसी असिगुंबा मखलगिसी लई चारना मंदिरगी अकोइबदा थाहनिंगबा असिना चिंगबसी कबिना यामना मयेक सिंगना फोंदोखी अदुना मात्र मंदिरदा अखोइगी इमागी मंदिरदा हौरिबा लेरांगसिंग असिना अखोइना कयागी मतिक कबिना चौखटपा पामबगी हाइबदा समुद्र वांगबदा हाइदि मणिपुर तंपाक्तगी हिंदोक्तना मिरमदा अखोइगी मैतेइलोन इमा अखोइ मै मणिपुरी साहित्यबु तमहनिंगबा कयागी मतिक अवांगबा थाक्ता तमहनिंगबगी हाइबदा भारत की विश्वविद्यालय हाइबदी भारत की ख्वाइदगी वांगलबा महैकोल ताइबंग महैकोलदा को यूनिवर्सिटी फावबगी थाक्ता तमहनिंगबा फोंदोई अदु मसि पुमदम असे अखोइ अमत्त ओइना लिंगजेन मानदुना अखोइना इमागी दमक्ते सेवा तौरबदी ngamgani haina kavina mahaki sereng asigi iroi loiba line da karigi ngamloidagi lei parengna tatrabadi haidana phondoi masini samlappa khigi meitei chanu haiba sereng asida khigi Dr. Lamabam Kamal Singna phongdokhibasi adubu ngasigi oinadi matang asida loire akhoi sereng asisu loire aduna koigi chapter asi masida loire gyan ta hawdaba yauradi adum hangakpa yai nakhoi gyan ta di phawba aina takani ain mateng pangjagani aduna gyan ta hawdrabadi adum hangbirao aduna akoi mathangda amu yamna thuna unarasi ngasigi damaktadi yingbiriba khudingmakpu aina hanna amuk thagatjari aduna ngasigi di ekhoi kainarasi mayam punamak yamna nungaina safe oina pathabiro nungaina lebiro